TOMTV na SANDOKLIBA Your Voice ADOMGI KHONJEL gi THOURAM Manipur amadi MAPAN LAMDAGI TONGANBA MEEOI SINGNA AKHOI MAKHOIGI APEN PENDA PHONGDOKNARAKPA LEPTRI ngasi su KANANA KARI karamba WAPHAM sing PHONGDOKLAKPAGE HAIBADU PUNNA KHANGMINNASI TOMTV gi Your Voice tabi riba nungsi jaraba kanglai pak miam punna mapu thagat pa pongtok sari aikoi Manipur sarkar gi napa sikna pongdom mamakatang apelam khakang tawjari madudi hojik Manipur sarkar resource da iramda Manipur oibanina miyoiba samaj landarak leiba COVID-19 vaccine ase leiba matamda paisa asuke matik sangba panchayati raj amasung local area development fund mase aikoi lambi thong or atai da sina dabida COVID-19 vaccine lomda asoi hingnana bagi lanfam sugumba hidak langthak da sina biu aduga atai dudi vote tawraba matung da kona tapna semba ya bai kudong sa mayam leibanina hojiki hairba panam asomda sanction biduna amutang iramdam kanglai paki nungsi jeraba pari imom punamak singal singtung kanana ba asomda sanction biu haiduna asi wapam simutang pogdam jabani